Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Army officers singna Kuki Millitansingi drone bombing chathaki de hairabasu NIA na drone bombing chathaki haina confirm tawkre. Army officers singna lamdam asida thokliba irang asida Kuki Millitansingi drone bombing chathaki bagi khudam changdam leikte hairabasu NIA na drone bombing chathaki haikre. Chaliba chahi asigi September thada Kuki Millitansingi chathaki ba attack ta mongnaha ama sikhiba aduga Nauriba Machanupi Amabuna Sohan Kibataudo Sig investigation the National Investigation Agency Namakata Natijinba Matamda Kuki Millitansingi Namafam Aduda drone bombing chathakre haibagi confirmation P Cray NIA Toki Bataudo Aduga Marilena PNSS ki section 105 ki Makada case file Tauduna Special Court NIA Manipur da Numit Adugi crime scene audio video record sing submit Taukibaga Loinana NIA ki Special Public Prosecutor PP na court asida submit tawkibada September amagi pung anirom tarakpada masak khangdaba Kuki Millitansingi na kautruk amasung kadangmal khul asigi maning thangba chingi saruktagi afaba makhal khulai sniper amadi drone sijinaduna attack chathaki haina submit tawki PP asigi makha taba submission da numit adumaktada Kuki Millitansingi na awang thangba altitude tagi micham taba mafam aduda drone dagi bomb thadaduna attack chathaki bathaudo adu nation asida threat tawba thawongni Kuki Millitansingi attack aduda chahi kunthraga mari surabi mauna ama siki aduga chahi nauribi machanupi ama aso apan nangki Banbayai Manipur da posting taramba army amadi military officer singna media singda piba comment singda Kuki Millitansingi na mitei kho singda drone sijinaduna attack chathakibagi khudam sangdam leikte haina phongdokhiba laikre accident da mioi ani soklei ngasi ayupung 4:45 rom taba matamda Singjamai police station gi manung channa Lilong thongdagi khara haigalaga leiba toll tax manakta thokiba accident ama toll tax aduda thabak tawduna leiriba mioi ani asopan nangduna hospital lai kanakre hairi hojik fawbagi oina soklaba mioi sing adugi chapchaba maming matha sing phangbangamdri drone ani thagalakre ngase ayupung 10 rom taba matamda Kuki Millitansingi oigani haina thajaba drone ama pangai area gi nongthaki sarukta matam sangna paiduna leiba maigai adongi miyamna uba phangkhi hairi Manang nakpada leiba khunja singna phongdorakpagi matungina drone adu ayupung 12 henba fawba pangai area gi nongthaki sarukta koi pai paiduna leramlaga mafam khangdana mangkhi haidi Kuki terrorist sing India dagi maru phangna muthalasi haina RPI na sinduna hayeng Delhi da luchingba kaya saruk yaduna khongjang changsin gadauri Manipur da lepa leitana thokli balana sida Kuki terrorist singna chatharakliba thawong singi mayokta India da leiriba miyamna ama toina lepminasi India pumbada Kuki terrorist sing maru phangna muthalasi haiba kholauda hayeng Delhi ki jantar mantar da pangthokadawriba mass protest against Kuki terrorist asida India ki tongan state singi luchingba kayana saruk yagadawri Republic Party of India Athwalegi General Secretary Maheswar Thongawjam ki miyeng makhada hayeng pangthokadawriba protest asigi matangda luchingba kaya ming oina palabada Fakre Alam Assam ki party sigi luchingbi Rumi Sharma Punjab tagi luchingba Kulwan Singh Haryan ki luchingba Ravi Rajasthan ki youth leader Pankaj Meena Mahadev Sena ki president Pankaj Nanda Bhartiya Salon Ekta Sangha ki president Tijendra Yauna tongan luchingba kayana saruk yagani haiba wafam sing phongdoragli sangsen gadawriba protest asigi matangda New Delhi ki luchingba Fakre Alamna thadorakpa video release amana makhata na hai Manipur ki irang asigi warosin ama puraknaba Maheswar Thongawjamna leptana honaduna lagli adubu hojik fawbadi masigi warosin purakpa ngamdana leiri Kuki terrorist singna Manipur da landaduna thokliba lana sida ikuidana pigliba angang ahum yauna mioi taruk tamthina hatkiba thawdo asi yamna laibak thibani asigumba terrorist singi mayokta hayingi khongjang asi changsin gadabani Manipur da thokliba lana sigi warosin amagi damak miyam pubna magna saruk yaminaduna mai pak protest amoi oiminasi loinana Kuki terrorist sing India dagi maru phangna muthalasi haina mahangna phongdokhi